Haukiba nongmanini asida social media da Vikash kauba Nepali Amagi video viral oirakiba adugi matangda Manipur Gorkha Union, All Manipur Gorkha Student Union, Nepali Sahitya Parishad Manipur amasung Bharatiya Gorkha Parishad branch na punna khuyak piduna thadorakpa cherol amana Vikash Nepali kauba mioi ase Nepali phurupta belu amata yaudhraba amasung makhoigi phurupka hiram amata da mari lainadi haina sengdokladuna lamdam asida thokliba kangluki irang asida makhoidi yawba leite kanagumba phurup amatana makhoibu lana khangadawa thabak thauram amata tawbigano hainasu zerol aduna hairi se Vikash ne leiriba mafam se cycle ne adu aise imphal gi ok manba ok gi alaba korongam da hathokni ngai gi damak pithok pani koki gunda ado imphal gi ok manba korongam bana phajna tabiro nang se hojik cycle lakani haibani ado hojik nang cycle lakpa se nang ge last day oiger bani aduna aina si wari se lagine egimin se Vikash ne ado nan wai aina arambai tengol ge leader dap asa korongam ba gunda aina khatabo wari haibudo ei uki volunteer khoi gi chak thin ba chat bakanda ju khara ngawre ga moi gi nomai gumba form gumba haprega aina khara kha phataba wari gumba haibine ado ngaw bani na nungsina ngak biro ado kakta ini